ngasi numida waram phong ki ba tongan ba manipuri si phong singdigi masum thoki ba thodo wathok singdigi maru obi I paw sing khonga saraga manipur top channel gi maike digi mem la thamji ahan bada manipur state commission for women gi makokumon pangthokre manipur ehen banupi kaithel tara amaga su sana ba thorang tori chief minister manipur state commission for women gi tara ga mari rak subo mapokumon thorang ngasi singmairong da leiba hotel classic grand da pangthokre thorang ga mari leina north east women gi socio cultural and political gi matana numit nini gi sathagadaba convention ama so hodokhi thauram gi athoiba mithunglen oina saruk yakiba manipur gi minister en beren hai state lenga na nupi sing hena senthok lambi leinaba mateng kya pangduna lakli manipur gi nupi sing tana phamba kaithel malem na maming satlibani atopa nupi kaithel kya sakre ahen batara ama su sana ba thorang tori manipur dadi nupa amadi nupi mane adubu aikhoi gi isa singna maru oina nupi singna cosmopolitan city singda leiba matamda kari tauri haba yingsinba mathok tai aikoina thijinbadagi yamna ikai ningai oiba kya marakta su thengnei atopa paw amana mo petrol amadi diesel gi mamal sauna hantharabi yai good and service tax GST council gi akhanaba mifam ama laklibi irai numita phamnanaba lepkhibaga loinana petrol amadi diesel gi mamal sauna hantharabi yai haina agency gi paw amana hairi mifam asida pangthokkodriba proposal asina yanaba purakpa ngamlabadi petrol liter amada lupa 100 oiragani loinana diesel na liter da lupa 65 oiragani hauji koina petrol liter amada lupa 100 paisa taraga mapani loinana diesel gi mamana liter da lupa 45 ga paisa 62 Kerala High Court ki direction matungina lakliba September taraga tereta petrol amadi diesel gi matangna khananabagi dama council da puthoknaba lepna khibana mifam maduna karigumba yanaba purakpa ngamlabadi center amadi state levies petrol amadi diesel gi mamal da sauna hantarakadaba maramna automobile fuel gi consumers pricing masana tamna hantaraklagani sohari hauji Delhi gi oina petrol liter da pasamaga amaga paisa taraga mapan amadi diesel na liter da lupa marfuga nipan ga paisa humpuga ni thoini national capital asina petrol gi price gi oina sada kunthraga ni thoi henbegi central levies account amadi state tax value added tax natragana VAT sada 23.07 ori diesel gi na central excise sada kunthraga manga hen ori amaromda state tax na sada taraga mari dagi heli hainasu pawsna report tori atopa paw mana go to hills 2.0 boycott tawduna senapati gi total shutdown amausa gi punsida akaiba pikhre hill areas committee 2021 assembly da puthoktrabadi hena kanma khongjang sangsilagani CSO kharana PNW tawbani singi miyamdi aina naksinana leiminari chief minister handaki satakhiba assembly mifam the hill areas committee 2021 puthokta bamadi bill asi sana hankhiba dubu yaningdaba phongdoktuna asumna sinduna senapati district ki CSO singna senapati district go to hills 2.0 boycott tawradunu ngasi ayuk pung taruk tagi hawkhiba pung taraga nithoigi total shutdown district asigi mausa gi punsida sauna akaiba pikre total shutdown asibu senapati district da riba CSO singna sagotuna mapung fan khibagi dama asumna thakatpa phongdokhi total shutdown asina maram oiduna district headquarter da dukan kaithel sing thong lonaki lambi da mi thokna rakhidaba loinana Imphal Dimarpur lambi senapati fautuna satkadaba gari sing panduna lakhi asumna go to hills 2.0 gi boycott ki firep sagotpaga loinana ngasi senapati da ministry yauna pangthokadaba thoram gi mayokta total shutdown asi satakhibane lainga na hill areas committee 2021 assembly da puthoktrabadi CSO single loinana hena kanma khongjang sangsilagani haina asumgi mekedi ki khangalakti Imphal pangthokpa thoram ama saruk yaba lakhiba CM na pawmising da hai ngasi senapati district CSO kharana total shutdown toribasi imung manung oibigi pendaduna mama mapada ningai tobugumani sing amadi tamgi marakta karigumba nungainadaba amata leite Manipur gi miyam aina punna satminari makhatana su satminakhigani haina pawsna su phungdorakli atopa pawamana hanagi minister Okendrona ingalokte school sadana se lauthoklamle haiba MLA Radesham gi wafam yumpham yaudabani ingalokte school ama yamna sauna leiri hemanta
Hairok Assembly Constituency ki hana ki mihut oiramba Moirangthem Okendro na kendra sigi ingang lok khulda school suksa sadana lupa lak kuntra ga taruk laukthok lamle haina MLA thoksam Radhe Sam ne media ra hakibadu aran ba yumpham yawdo bu wafam ni haibaga loinena ingang lok ti school sadaba leiti haina ingang lok nongpok ningthau panthoibi youth club ki president khunongmam ihmantana phungdorakli ngasi ingang lokta khungang adugi miyoi sing club ki miyoi sing yauna pangthokiba paumi sing unaba mada miyam gi mihut siladuna KS himantana haikibada mamangi lenga ki matamda khungang asida club ki miyoi sing yauna school sabauki school asi sab loisina bakana honaringai sairakta anauba lenga lakpadagi kendra asidasu anauba MLA ama laklaba matung ingang lokta school ama sab loisinba ngamdana lakpani haiki ngasisu ingang lokta school ama yamna sauna leidi school sadana se lakthokiba mafam ingang lokta leite school asibu sab loisinba ngamkhidabasi anauba lenga lakpadagi oikibani hairaduna haujiksu mari leinabasingna miyeng sangbiduna school asi sab loisinba ngamna bo honaminasi haikenasu pausina sumakhatana phungdorakli atopa laibak thiba pawamana kidnap taururaba sahi taruki nupi masa police na kanma ngamkhre Kasanba police station konma mafam amadagi kidnap tawkhiba sahi taruki nupi masa ama Hyderabad police na kanma ngamkhibaga loinana thaudodu senaba nupi ama fogatkhre hari kidnap taururaba nupi masa adu lepapoko numitagi thiba khangdana lairakhibani Telangana aruknarda leiba nupi masa adudi Azeya be kawa nupa amada kidnap tauraba matungda matai manau oiba nupi amaga nupa amagada lupa lising taraga mga hotnaramani hari thaudosugi matangda DCP South Zone Gazarao Bhopal nahai Muskan Ali Mirza kawa Chaknibi Nupi amana maki Machanupi sahi taru khakta ngairibi Alpiyaga punna Central Guda Jail Manakta Sakni duna leiringeda masak khangdabi nupi ama laktuna Hafiz Baban Garda leiba senjau paiba miyo amagi kuthangna sen mating pangma ngamgani haiki tungda Okto amada makhoi punna Hafiz Bada Nagarda sen laubani haiduna satki makhoi Habib function hall manakta kumki tungda sakhangdabi nupi eduna amuba masugi get house ama angang mama Chaknibi Muskan na utpaga loinana sel laurunabagi damak yumbu aduga unana hairaki hairi tala adura sakhangdabi nupi eduna Machanupi du puduna Okto amada mafam adu thadoktuna senkibani hairi police da wakatkhibi nupi macha adugi mama aduna Okto adu khamna bo hotnarabasu khama ngamhoduna nanthokhi hairi thaudo asigi matangda Kanchanba police station wakalakpadagi police ki akhanaba team amana thizilaba matungna nupi aduna Hafiz Babanagadagi Samsabat Yauna Buhonabada Okto Mathang Anirak Donki have a Kamangam Kiri Tungna Taudo the scenery Benupiadu Sadangargi Faruk Nagardigi Fogat Pangam Kibagalonana Kidnap Taurabanupi Masa Adubu Kanmangam Kibani Hari Pagalurabanupi Dugi Matakta Section 363 Kidnappingi Makada Kanchanbag Police Station FIR ma register tawre haina police ki paw duna su makata na su phungdorakli loishilak po na to pa paw mana Technopal district ki DC transfer tawiu case CA Technopal district DC and Pravin IAS pu transfer tawina ma Technopal district cookie ships association KCA cookie student organization KSO Technopal Hill Tribal Council HTC More cookie women union and Human Right KWUHR amadi Molnoi area Welfare Council gi maikedi gi appeal tarakli KCA Technopal gi General Secretary LS Sakhojang Baitena thadorok pasirol man hai kumza English ngani ga taraga taruki November thadagi Technopal bu full fledged district ama oina laukthokraba matung hauju phawbara punna DC taruk lakhre amadi transfer tawkhre Technopal gi deputy commissioner sing yamna toina transfer taw amadi officer sing asina matam kuina lairamdaba thabak ama hektada pukning sang mapung phana tawbu ngamdre Technopal gi DC amata masa masa gi official matam adu mapung phakhidre Serol sina makata na hai asigumba khudong sada basi yenglaga koki CSO singna punsilaga hauji Technopal DC oiriba N Pravin bu yamdrabada sahi ani sudringeda transport awba thingnabagi ware basi lawkhibani
ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯃꯈꯜ ꯑꯃ ꯍꯦꯛꯇꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ